Kurumjari. Northeast Window TV na sandok ba nung chugi pau miyeng tabiri ba pum na mapu ahan ba makada taram nokchari. Nga sa ifal da fong ki ba maruwe ba pauche singi manung da maruwe ba pauche oriba huyelan pau amadi naharo thawdangi editor gi ayaba lawcharaga pauche sa fong ki ba maruwe ba pau sing pathokchari. Ahan ba da local news. Assembly session hoba nimita ayanga JUF ka pung anirong kap na kri. Kunja ahungi yung kay sing nung may maru amasong bomache na panduna akay ito'y thokli. Mamang thagi manida Chief Minister Kem Chana Luchingba Manipur gi anoba lengak wasak lauduna lingnaba matungda thangnaba limit February gi mga lisingani kunga tarukta tarani thoy shuba Manipur Legislative Assembly gi taret shuba mifam Governor A.K. Valana address tauduna hauduklakpa Speaker na Saindai Edzon Tokraba Matunda ngasidagi amuk hana sitting taret legidaba taret shuba mifam gi bakhataba session houdringai mangoy na akantinba may ayukta Government of India ga ceasefire taunaduna peace talk chatharagliba NASIAN IMga Jalerong United Front ki karar singa gi marakta pung ani rom akanbak mawongda khuthoknakri. Off thamra. Kaudawasig matangda pauches na fangba report na hai. Nasi ayu angan na pung mga kare helapada Nonay District nungba subdivision gi manung chanba nungba police station gi jurisdiction koliba tawdaizing khuldat thawdawasig thokibani hairi. Thawok thokliba mafam asigi nungba PST gi nongpoklomda kilometer 18 lom lap na laibani hairi. Adubu khanghaudana ngasi ayu pung mga helakpa mapung fana nongandrigay hauna lalahuluk amigi kadar sing onsin naduna khothokna ba horakpani nakalani gi marakta khothokna ba adu ayuk pung treta tagadaba minit khara khaktamak watlingai gi matam fawbada chathaki thodok adu da lalahuluk animaki kadar singna afaba makhagi khusukulai sing sizinabadagi hendoktuna mapangan kalaba vom sing fawba sizinaki hairi. MLA Ranjit CLP Deputy Leader from Thadok Naba Aiba Cheryl Pisan Kre Tam Kayarak Manipur Legislative Assembly ki member Obadanatana Cabinet Minister Fabo Oikraba Subnu Kendra ki MLA Kangujam Ranjit Mahakna Paramba Manipur Pradesh Congress Committee ki Deputy Congress Legislature Party Leader Oinambadu from Thadok Charagi Haina AICC ki National President Malik Arjun Kharge da Aiba Cheryl Pisan Kre Mahaki Cheryl Aduda AICC General Secretary Organization KC Venugopalna mamangta February mangada thokiba order amada mahakpu Manipur Legislative Assembly gi CLP Deputy Leader oina hablakibani mahapu thazaduna CLP Deputy Leader gi from hablakiba adugidamakta pukchel senga thagapa phongdokpa kalorena mahakna from parjabasu party gi thabak thoram amadi principal matam pumbada ikai khumnagani haina palli
National News amuk pathokchari West Asia da thokliba lan ki matangda khanagadabani haina opposition MP singna khongjang changchingkri West Asia da thokliba Israel US amadi Iran gi lan asigi matangda House ta khana nainagadabani haina demand tawduna Congress President Malik Arjun Kharge Lok Sabha da opposition gi luchingba oiriba Rahul Gandhi Samajwadi Party ki Chief Akhilesh Yadav na luchingduna Parliament House Complex ta opposition MP singda khongjang changchingkhiba ka loinana West Asia da thokliba lan asigi matangda Center Lenga Nanga Sifa Tumina Laishil Hajna Yaning the Bofongdokri Opposition MP Singh na Khongdang Changsin Ringai Rajya Sabha da Opposition Singi Luchingba Oriba Congress President Malik Arjun Kharge gi Parliament House Complex sa Leiba Chamber da Opposition Party Singi Floor Leader Singh Unaduna Ngasidagi Hauduna Pangthukliba Budget Session gi Anisuba Phase Asigi Strategy Khananai Nakhi Khananai Naba Aduda Samajwadi Party gi Ram Gopal Yadav DMK gi Dayanidhi Maran NCB Supriya Sule amasung Sivasena Sanjoy Rao na singba luchingba kayasu saru yaki Manipur ki nupi amasung Assam ki mamanabi Delhi da laknabaga loinana furakre chenaba ani fari Manipur ki nupi amaga loinana mahaki Assam ki mamanabi amabu ngarang Delhi ki Second District Court Complex manakta leiba Park amada karim kathaina duna laknabaga loinana khutthaduna furakre loinana madula chenaba miyoy ani fari haina Delhi Police ki maikedi ki phongdorakli Police ki pao aduna makha taraduna nupi ani aduna chatlingai nupa kangbu kharana makhoida karim ka thaina ba mawong da lakna ba horakhi hairi madula nupi ani adugi manungda amana makhoina chatharakli ba thawong adu yaningde haina ye lubadagi khutthaba horakhabani haina police official aduna makha tana phongdorakli nupi sing adubu attack sing aduna makhoina farapa peti season aduna kanki Soklaba nupi adu manak nakpa hospital da pokatuna laikat naraba matungda kahin aruba fibam oidabadagi discharge chawkri hairi Police confirm toropadagi matung ina thaudok adugi matungda akan bacheksin thawang lokatuna jingnaba sing adugi matangda manak nakpada leiwa CCTV footage sing da check tawraba matungda miyoi sing adu mafam adugi miyoi ngaktani haiba khangba ngamki thaudok adu hanakta Delhi gi Malviya Nagar da Arunachal Pradesh gi maharoi ahongi mathakta waragi yumbu oiduna Resil oiba mawongda ikaiba pikiba adugi matangda chawni irang thoktuna leiribani International News among pathukchari US amasung Israel gi landa singda angang chani health worker taramathoi yauna miyoi lising amaga chani gi kun manga sikre haina Iran na phongdokri United States of Israel gi landa singda angang chani health worker taramathoi yauna miyoi lising amaga chani yankai sikre haina Iran gi Deputy Health Minister Ali Jafriana phongdokri US amasung Iran gi landa sing na hat kravasing amasung aso apanangan kravasing ayambana micham sing ni haina phongdokpaga loinana Leibak adu da leiba thau hamfam singda wongi landa chathaki badagi leibak adu gi konung teranda hu chenba maiku khuki baga loinana amuba machugi acid yawba nong su chuki Pauchi da phongdu kibda warola mada Iran gi Deputy Health Minister Ali Jafriana US amasung Iran gi tamthiraba landa adu da sikiba miyoi sing adu tha nipan dagina chahi marfuga nipan longi miyoi sing ni hairi Tamthiraba landa adu da leiki draba sing adu makhoi gi mayumda leijaba singni amasung kharana thabak shufam da leiki dabani tamthiraba landa adu na miyoi lising tarani thoi hena sokhanki asokba sing adu ayambana maina chakiba amasung boma chena panba singni haina Jafriana phongtokpaga loinana hauzik fawada ana layeng sang kunmapan yauna amang ata thokpaga loinana layeng shang taradi mathau lekhre hairi tamthiraba landa aduna health center
Yankainithoi emergency service ki mafam tara nipan amasung ambulance tara manga mang takre hairi US amasung Israel na ahanbo ina Israel gi matakta landara kibud aduda Iran gi thau thampam singde chawna amang ata thon kibaga loinena miyoi mari khutakta laikidabani hairi US amasung Israel na atamana thau thampam singda chatharakiba tamthiraba landa aduda ngarang numit yongba matung fawba Tehran city pumamam ki haina fongdorokibaga loinena city adugi atiada amiba machugi maikusing ka ki haina su Health Minister Jafariana Al Jazeera paucheda fongdoki US amasung Israel gi tamthiraba amasung kiningai oiraba landa sing aduna awang nongchuk thangbada leiba Tehran gi Abdhase oil pump house jasu chawna amangata thokpada natana Tehran city kha thangbada leiba Tehran refinery amasung Tehran gi nongchukta leiba Saran oil depot su US amasung Israel gi landa singna amangata thon kibani hairi Mustafa Khamenei Islamic Republic ki anauba luchingba hapkhri US amasung Israel gi landada laikhidraba Iran gi Supreme Leader Ayatollah Ali Khamenei gi machanupa Mustafa Khamenei bu Islamic Republic ki anauba luchingba haptuna leibak adugi Supreme Leader oikhri Mustafa Khamenei leibak adugi makok thongba clerical body ama oiriba Assembly of Experts na ngasi ahing nongyai matungda thokiba Cherol amada leibak adugi anauba Supreme Leader oina hapkhibani Leibak adugi Assembly of Experts na Islamic Republic ki anauba luchingba oina khanba yaraba sing manungda Ali Reza Arafi, Mohsen Araki amasung Hassan Khamenei yauki adubu aroibada Assembly of Experts na masagi chahi yankaitawuk suraba hanagi Supreme Leader Ayatollah Ali Khamenei gi machanupa Mustafa Khamenei bu laikhidraba mapagi mahut senduna leibak adugi anauba Supreme Leader oina naba khankibani Assembly of Experts ki member ama oiriba Ayatollah Mohsen Haidari Alekasrina video amada fongdopada warol aduda leibak adugi anauba Supreme Leader oina khalaba mayoy adu Khamenei gi poktak matung ina khankibani amasung laikhidraba Khamenei gi Iran gi makok thongba luchingba oirkadaba miyoi asi yeknaba singna khwadagi pamdaba amasung nungshidaba miyoi oigedabani hairambagi matung inani Northeast Window TV na sandok chariba nungthugi pau pathok chaba matang solution jari miyeng tabiri bapum na magpu amuka suhana khurum jari Manipur के हानबा न्यूरो पेशेंट्स के मतंगायरबा स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंजय मथक तोंगथामली कायदा हानुक चरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लमी की खुदोंगथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंबला येंगली हॉस्पिटल असदा न्यूरो की लाइंग बर चंगबा अफबो मखल की खुसु खुलाई अमदी मशीन मरंग कायदे लई मशीना कोक मरी लेनबा तोंगान तोंबा मखल की अनाबसिंग निंथिना लाइंगली ꯂꯝꯗꯝ न्यूरोसर्जन यामना तांगरिबा मरमना चिंगमदी अरापा मफमदगी लाकपा अनाबसिंग न्यूरोसर्जन उननबा होनबदा अवाबा क्या मायोंगनरी मसिदसु नतना मतम थिंथना अनाबा लायंगना मरम ओरगा खुदोंथिबा क्या मायोंगनरी मसी पुनमक्तगी खरदो ओरबसु कन्ननबा डॉक्टर पार्किंसन सिंह MCS न्यूरोसर्जरी एम्स न्यू दिल्ली ना मसामकी हॉस्पिटल असिदा पुंग कुनमरी लेना अनाबसिंग लायंगली हॉस्पिटल असिदा अताबा ममलदा लाइंग मतनतना OPD जनरल अमदी ICU बेड ऑपरेशन मेडिसिन एक्सरे अमदी लैब कमैली नबसलसु अताबा ममलदा फंगल्ली ngasimagrensyon biro amadi kudong saba sa gasilobiho hena ko bamrol ginamag hospital asigi telephone number 700553416 natraga 8974572154 da pau phabirak yagani Northeast Window meaning tabiriba mayam punamakbu taramna okjari hauzik mapalamgi thabaki pau pijari ahanbada Atubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna
presentable and good communication skill leibata natana masagi chahi kunma thoidagina kuntra taret phawbada leiba oibigadabani hairiba thabak asigi pizariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pizagani loinana accommodation and transportation pizza batanatana medical and insurance su pizagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winning ba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhaidagi haujagani Gulf license paiba miyoisingi thagi oiba salary lising yankhai mangadagi haujagani ahum subada Behran Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chaba sing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau Hakchang phana thamge hairabadi iramda masimakta leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhoigi manipur da su hojikti awang bathaki health care fanglabada matam manghan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patakta yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East lengsin birau natraga aikhoigi phone number 6909390666 ta call tawbirau